Ngarang numidang Imphal West District ki New Keithelmanbi da leiba Meitei Khunda Kuki Militant Singna bom amadi Nongmei Kapsinduna Landarakhre Meitei gi yum phauba mai tharamlaba tungda Ngasisu amuk hanna Kuki Singna Nongmei Kapsinduna Landarakhre ID News thawdok thokpamdagi fangba pawda ngasi ayuk pung 5 rom tabada New Keithelmanbi gi CRPF camp ki maningda leiba ashram gi maning thangba ching gi saruktagi Kuki Militant Singna Nongmei round kaya marum kaptharakibani Pawasina hai Kuki Militant Singna Nongmei kaptharakliba adugi khongkun linaba khunja sing amade maira paibi singna changsinaba hotnabada New Keithelmanbi da leiba Assam Rifles ki kangbuna lambi thattuna changhankide makhatana ahenba security force sing changsilaktuna ngaksenbagi thabak chathaki hairi mafam aduda afaba makhalgi khutlai sing paiduna leiriba Kuki Militant sing adu ahenba security force sing changsinduna Kuki Militant sing adu mafam adudagi takthokiba khunja singna pamna hori Ongna re,